Malemda thokliba wathok ayamba lamgi wahogdagi oigalli lam munnaba lam kopchinnaba lamgi wahogdagi machin manok sambal khanaba amadi phunabagi paw lekai khuding thoklamgani maramdi lamsi hojikandi sanadagi hele paisa pairasu hekta lam leige phangde mamalsu sei khudingi ichaugum hengatli Fibam sida lamdam sigi tanglabi mamomloi Dr. Nongthongbam Modhubala mahaki mingda leijaba point yankai gi hingkol ama imagi yum haina mingthonba nupi singtagi oiba all age home ama sanaba langol all age home bu chalairiba oina mangi da kathokre kari maramgi mamal tanglaba lam asi kathoklibano haibadu mityeng tabiraga khangbigani Iche ngasi mayamna lamgidamak hatna sunaraba matamjida ichena pukchel chauna akhogi langol oles homgidamak lam ama donate tawbigani habigi wakhalon laije kadai degino sigi se tasemake hata diko khoi mioiba khoise ko nusina ba sinane khudimak loi poropa ngameba mipum khoi nuksi ba haiba sinane yenga dine mipum khudimak se loina nusina loina uyeboko nusidaba sina yengta dine akhoi se isa se sarangna ba nungaitaba nungaiba songam peaceful oiba se amtangam deboko adona nusiba se akhoi miyobagi di khai degi hena da ka oibane na khanse adugi wakhalon dagi sumana lam donate tawbai wakhalon jela lam donate tawba sigena na amu simak nadi lam donate tawbagi badi natte lam donate tawba se aigi hingol masa amakatang halaman singna thambiramba leijeye bako sigi lam si aina koigi kaigomba kitang di tawningba mayamgi damakta maru aina youth ki singju khalaga siam di khanjaramane bako yorsingi kaigomba mamogi sanabungo ina bani khangde amani khangde kaigomba ndam tawjaningba ade da khande dom thamoida de dom khanba adonga aina mapanda leiba na ise Guwahati settle tawraga lei hojipakti aduda thabona pangtokpede sungong ngamdaba adoga handaki tanja ma se sarabra nako khalakanda sigise all age home nupi khatangi kano tawbagi sigi wakhalon se sumaina aina tawa phangjaba sida ko sini amna tamcharabra na khanjaraga ne sigise tawjarakpane atopo all age home amata da donate tawbagi mahutta langol all age home makta da donate tawrai jidi kadadagi paw tase maki haitara dine ko all age home lai haibudi dum khangba aduga si manong sida aina yang kanna changsalaroga haitare ko yenguba kholubadi aise kya kano tawdebako aduda handaki sire sumba ma samaina nupi khatagi oiba ma khak pami ana aina haipet kano tawbasida ko adudagi oina sigi mafam langol gise sire oina changjarakpani haitare hoi aduga hoji donate tawbiga dawriba lamjina kadai da leibano kyam pak chawbano sigi se donate tawdori se lamsang da leibani lamsang se aina 50 point pizabani ko sida sinida hoi aduga ichedi 2018 dagi ju mapanda ipuroi bagi matung ina kanda asimaki haitara dine ko aina lai kano tawde hek dohongbaga yi puroi basi mase kanone khoigi SSP da doctor di khoigi doctor oina kano tawbane leibane ko khoigi commandant bed oina ko leijabane bako man hek thabak sangbadagina aise adom maga dom loina na dom mapanda dom leire e khoise apanda padigi hojibo dom leiri sini ko adana made ri mana taba posting mafamda chatana khotana dom leire adu matangi matungina khoise aisa sing chawsalak padagi ko taro padagi ko Guwahati settle tawrase na khoi plate leijare ko adu mai taw leijabane khoise adudi iche no mapanda dum kuina sangna leirakpa jida aduga maru oina hantak irang manungje sidadi India gi mafam kaya amada Manipur masak khangnaram dabado fattaba maramdagi di haiba tare Manipur je akoigi kanogi sportsman kaya ma puthokre Manipur dagi afa mi kaya ma thokre ado makhoi
ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯁꯛ ꯁꯣꯟꯅꯕꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥ ꯈꯪꯕꯤꯔꯝꯗ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ 2023ꯗꯒꯤ ꯍꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯤꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯐꯕꯗ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯗ ꯑꯣꯏꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯅꯩꯅꯕꯗꯣ ꯑꯩꯈꯣꯏꯅ ꯎꯖꯩ ꯃꯇꯥꯡꯁꯤꯗ ꯏꯆꯦꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐ꯭ꯂꯦꯠꯇꯨꯗ ꯐꯝꯃꯤꯉꯩꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤꯅꯤ ꯈꯪꯗꯦ ꯈꯕꯔꯗꯒꯤꯅꯤ ꯇꯥꯕꯤꯔꯝꯒꯅꯤ ꯃꯇꯝꯗꯨꯗ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯏ ꯑꯁ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯅꯕꯨ ꯃꯌꯥꯝꯁꯦꯀꯣ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯍꯪꯁꯨ ꯍꯪꯉꯛꯇꯦꯀꯣ ꯑꯗ ꯑꯃꯅꯤ ꯈꯛꯅ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗꯣ ꯌꯥꯝꯅ ꯁꯣꯔꯠ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯤ ꯊꯣꯏꯗꯣꯛꯅ ꯁꯦ ꯑꯗꯨꯒ ꯁꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤ ꯅꯠꯇꯕꯀꯣ ꯑꯇꯩ ꯂꯝꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯤ ꯏꯌꯥꯔ ꯐꯣꯔꯁꯇ ꯄꯥꯏꯂꯠꯅꯤꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗꯨꯗ ꯃꯣꯏ ꯏꯌꯥꯔ ꯐꯣꯔꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯗ ꯍꯪꯉꯛꯑꯦ ꯑꯩꯈꯣꯏꯁꯦ ꯍꯤꯃꯥꯆꯜꯗ ꯆꯍꯤ 7ꯁꯨ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯍꯤꯃꯥꯆꯜ ꯃꯆꯥꯅ ꯇꯧꯔꯒ ꯁꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯏꯀꯥꯏꯕ ꯐꯥꯎꯋꯦ ꯑꯩ ꯁꯥꯊꯤꯅ ꯏꯀꯥꯏꯖꯩ ꯑꯩꯁꯦ ꯏꯀꯥꯏꯕꯗꯤ ꯅꯨꯡꯖꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏꯀꯣ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯃꯔꯣꯝꯗꯗꯤꯀꯣ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯉꯥꯏꯖꯔꯤ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯃꯦꯆꯣꯔ ꯑꯣꯏꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯌꯦ ꯏꯆꯦꯅ ꯏꯆꯦ ꯉꯁꯤꯒꯤ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯂꯥꯏꯔꯕ ꯉꯝꯖꯗꯕ ꯁꯣꯁꯤꯌꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯄꯤꯕꯒꯤꯗꯃꯛꯇꯗꯁꯨ ꯀꯦꯃꯦꯔꯥ ꯉꯥꯏꯔꯀꯥꯟꯗ ꯄꯤꯅꯔꯤꯅꯦ ꯑꯗꯣ ꯏꯆꯦꯅꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯝꯒꯤꯗꯃꯛ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯂꯝꯒꯤꯗꯃꯛ ꯍꯥꯠꯅ ꯁꯨꯅꯔꯕ ꯃꯇꯝꯁꯤꯗ 50 ꯄꯣꯏꯟꯠꯁꯀꯤ ꯃꯐꯝ ꯑꯃ ꯑꯁꯨꯛ ꯆꯥꯎꯅ ꯑꯗꯨꯁꯨ ꯂꯝꯁꯥꯡꯒꯤ ꯃꯐꯝ ꯑꯃꯗ ꯏꯆꯦꯅ ꯀꯠꯊꯣꯛꯄꯤꯒꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯌꯥꯝ ꯆꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯅ ꯌꯥꯝꯅ ꯆꯝꯅ ꯁꯨꯃꯥꯏꯅ ꯀꯠꯊꯣꯛꯑꯀꯥꯟꯗ ꯑꯆꯧꯕ ꯗꯣꯅꯦꯁꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯝꯅ ꯏꯆꯦꯅ ꯋꯥ ꯊꯝꯕꯤꯔꯛꯄꯁꯦ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯑꯦ ꯏꯆꯦ ꯑꯌꯦꯡꯕ ꯃꯤꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯐꯝꯁꯦ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯃꯇꯝꯗ ꯇꯧꯔꯤꯁꯦ ꯂꯨꯄꯥ 100 ꯆꯞꯄꯤ 500 ꯆꯞꯄꯤ ꯑꯃꯇꯪ ꯄꯤꯕ ꯐꯖꯗꯦꯅ 500 ꯆꯞꯄꯤꯗꯣ 5 ꯊꯣꯛꯅ ꯇꯧꯔꯀꯥꯟꯗ ꯁꯟꯗꯣꯛꯑꯀꯥꯟꯗ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯃꯇꯝꯅꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯑꯆꯝꯕꯒꯤ ꯁꯨꯃꯥꯏꯅ ꯏꯄꯤꯇꯣꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯥꯔ.ꯀꯦ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯔꯣꯝꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯃꯈꯛꯇꯪ ꯍꯥꯏꯖꯍꯧꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯖꯕꯁꯨ ꯅꯠꯆꯗꯦꯀꯣ ꯑꯗꯒꯤ ꯀꯩꯝꯕꯧ ꯅꯠꯆꯗꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯂꯩꯔꯨꯕ ꯄꯣꯠꯁꯨ ꯅꯠꯆꯗꯦ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯅꯤꯀꯣ ꯁꯤꯒꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯀꯠꯆꯕꯁꯤꯗꯅꯦ ꯀꯠꯆꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯤ ꯀꯠꯆꯕ ꯉꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯕꯨꯁꯨ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯅꯨꯄꯤ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕꯤ ꯂꯣꯡꯊꯣꯝꯕ ꯃꯣꯙꯨꯕꯥꯂꯥ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯒꯤ ꯅꯤꯄꯥ ꯉꯥꯛꯇ ꯂꯩꯕꯁꯤꯒꯤ ꯃꯇꯥꯏꯗ ꯑꯩꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯐꯝ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯨꯕꯗ ꯂꯥꯞꯂꯕ ꯂꯝꯗꯝ ꯑꯃꯗꯒꯤ ꯃꯦꯗꯥꯝ ꯃꯣꯙꯨꯕꯥꯂꯥ ꯗꯦꯕꯤꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯆꯍꯤ ꯑꯍꯜ ꯑꯣꯏꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯍꯟꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯐꯝ ꯑꯃ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯌꯨꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯕ ꯍꯣꯝ ꯑꯃ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯁꯥꯡ ꯑꯐꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯝ ꯑꯃꯗꯒꯤ ꯃꯦꯗꯥꯝꯒꯤ ꯃꯃꯤꯡꯗ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗꯒꯤ ꯄꯣꯏꯟꯠ 50 ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯃ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯄꯤꯔꯔꯦ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯁꯥꯕ ꯂꯣꯏꯍꯟꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯁꯥꯕ ꯂꯣꯏꯍꯟꯕꯤꯈꯤꯕ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯩꯐꯝꯁꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯖꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯥꯎꯆꯦꯜ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯥꯔ.ꯀꯦ ꯄ꯭ꯔꯣꯗꯛꯁꯟꯅ ꯍꯧꯕꯗꯒꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯝ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕ ꯃꯤ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯅꯥꯀꯣꯡ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯑꯃꯁꯨꯡ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ
ꯈꯪꯍꯟ ꯎꯍꯟꯕꯤꯕꯗꯒꯤ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯊꯥ ꯑꯃꯗ ꯄꯨꯈꯠꯄꯤꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯥ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯃꯛ ꯐꯖꯕ ꯅꯠꯇ꯭ꯔꯁꯨ ꯑꯍꯟꯁꯤꯡꯒꯤ ꯂꯩꯕ ꯌꯥꯅꯅꯕ ꯁꯥꯕꯤꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯂꯝꯁꯥꯡ ꯑꯐꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯠꯀꯗꯧꯔꯤꯕ ꯃꯦꯗꯥꯝ ꯃꯣꯙꯨꯕꯂꯥꯅ ꯀꯠꯄꯤꯔꯤꯕ ꯄꯣꯏꯅꯈꯒꯤ ꯂꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯝꯍꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯀꯌꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯁꯤꯡꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯃꯤꯅꯣꯒꯤ ꯄꯤꯔꯥꯡ ꯑꯃꯨꯛꯇꯗꯤ ꯑꯩꯅ ꯇꯩꯊꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯤꯒꯤ ꯍꯣꯝ ꯑꯃꯇꯪ ꯁꯥꯟꯅꯅꯕ ꯂꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯃꯦꯗꯥꯝ ꯃꯣꯙꯨꯕꯂꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯄꯣꯏꯅꯈꯒꯤ ꯂꯝ ꯀꯠꯄꯤꯕꯁꯤꯗ ꯂꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯄꯩꯁꯥꯁꯤ ꯃꯌꯥꯝꯅ ꯄꯣꯠ ꯑꯣꯏꯅ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥ ꯑꯣꯏꯅ ꯑꯣꯏꯔꯒꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯂꯣꯏꯅꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯌꯥꯝꯗ ꯈꯨꯠꯂꯣꯟꯅꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯖꯔꯒ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯌꯥ ꯑꯩꯈꯣꯏ ꯃꯁꯤꯡ ꯃꯇꯣꯟꯂꯣꯝꯗ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯄꯟꯕꯗ ꯂꯣꯏꯕ ꯂꯥꯏꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡꯅ ꯆꯂꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯜꯅ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯧꯖꯤꯛ ꯐꯖꯕꯃꯛꯇꯁꯨ ꯃꯄꯨꯡ ꯐꯥꯅ ꯎꯍꯟꯕꯤꯔꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯝꯁꯥꯡꯗ ꯂꯩꯕ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ